ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯥꯛꯄ ꯈꯣꯝꯖꯟꯕ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯉꯥꯈꯝ ꯃꯦꯘꯆꯟꯗ꯭ꯔ ꯑꯩ ꯄꯤꯁ ꯑꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯃꯤꯇꯤ ꯀꯤꯌꯥꯃꯣꯏ ꯄꯤꯛꯀꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯇꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯔꯣꯕꯥꯔꯠ ꯂꯥꯏꯇꯣꯟꯖꯝ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯝ ꯁꯦꯅꯤꯌꯔ ꯃꯣꯁ ꯑꯃ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁꯇ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯅꯍꯥ ꯑꯣꯏꯕ ꯑꯉꯥꯡ ꯑꯃ ꯅꯍꯥ ꯑꯃ ꯏꯅꯥꯎ ꯑꯃ ꯂꯩꯈꯤꯗꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯤꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯑꯋꯥꯡꯕ ꯊꯥꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯈꯤꯕꯒꯤ ꯔꯣꯕꯥꯔꯠ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯔꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗꯕ ꯏꯅꯥꯎꯗꯨꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯄꯤꯛꯀꯤ ꯁꯥꯏꯠꯇ ꯊꯝꯖꯔꯤ ꯉꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯁꯦ ꯃꯃꯥꯡꯗꯁꯨ ꯉꯁꯤꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯣꯛꯏ ꯌꯥꯝꯅ ꯊꯣꯛꯑꯦ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯜ ꯑꯩꯈꯣꯏꯒꯤ PWD ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯊꯋꯥꯏ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯋꯤꯟꯇꯔ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯂꯩꯁꯥꯡ ꯍꯤꯗꯦꯟꯁꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯤꯒ ꯇꯥꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯡ ꯍꯤꯗꯦꯟꯁꯨ ꯃꯃꯥꯡꯗ ꯂꯩꯕꯅꯤना ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯔꯝ ꯍꯥꯏꯇꯥꯔꯦ ꯄꯨꯡ 5:30 6ꯀ ꯇꯥꯁꯜꯂꯒꯗꯤ ꯑꯩꯈꯣꯏ ꯐꯣꯒꯤꯁꯦ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯃꯅꯤꯟ ꯍꯥꯏꯇꯥꯔꯦ ꯄꯨꯡ 6 7 ꯑꯗꯥꯏꯗꯒꯤꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 7 ꯐꯥꯎꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯐꯣꯒꯤ ꯑꯣꯏꯕ ꯀꯅꯥꯝꯇ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯁꯥꯡ ꯍꯤꯗꯦꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯞ ꯂꯥꯎꯅ ꯍꯥꯏꯕ ꯃꯈꯣꯟꯗꯤ ꯇꯥꯔꯒ ꯃꯁꯛ ꯎꯅꯕ ꯅꯠꯇꯦ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑ ꯃꯥꯜꯂꯦꯅ ꯆꯠꯂꯨꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤ ꯄꯣꯏꯟꯗꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯣꯡꯁꯤ ꯁꯥꯒꯠꯂꯛꯄ ꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯟꯁꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ MLAꯗꯁꯨ ꯑꯩꯈꯣꯏ ꯍꯪꯉꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯊꯣꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯋꯥꯡꯅ ꯁꯥꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯃꯁꯤ ꯀꯩ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯁꯤ ꯊꯣꯡꯁꯤ ꯑꯝꯇ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛꯇ ꯁꯨꯃꯥꯏꯅ ꯋꯥꯡꯒꯗꯕꯁꯤ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏ ꯈꯪꯍꯜꯂꯨ ꯍꯥꯏ ꯀꯥꯟꯗ MLAꯅꯁꯨ ꯃꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯃꯁꯤ ꯊꯣꯡꯁꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯀꯟꯁꯜ PWDꯗ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯣꯡꯁꯤ ꯁꯥꯗꯅꯕ ꯍꯥꯏꯌꯦꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯈꯤꯕꯅꯤ ꯑꯗꯒꯤ ꯔꯤꯡ ꯔꯣꯗꯀꯤ ꯁꯥꯕ ꯂꯥꯛꯀꯁꯤꯗꯁꯨ ꯁꯤꯒꯤ ꯊꯣꯡꯁꯦ ꯔꯤꯡ ꯔꯣꯗꯀꯤ ꯄ꯭ꯔꯣꯖꯦꯛꯇ ꯁꯤꯒꯤ ꯊꯣꯡ ꯅꯠꯇꯕ ꯔꯤꯡ ꯔꯣꯗꯀꯤ ꯌꯥꯎꯖꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯗ ꯅꯝꯐꯨꯗ ꯊꯣꯡ ꯁꯥꯖꯜꯂꯀꯥꯟꯗ ꯉꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥ ꯀꯩꯅꯣꯁꯦ ꯍꯥꯏꯋꯦꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯥꯝꯅ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯀꯨꯡꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯤꯌꯥꯝꯒꯣꯏꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 2023ꯒꯤ 3 ꯃꯦꯗꯒꯤ ꯇꯧꯔꯤꯕ ꯂꯥꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯨ ꯑꯩꯈꯣꯏ ꯀꯤꯌꯥꯝꯒꯣꯏꯗ ꯂꯩꯔꯦ ꯂꯩꯕ ꯀꯥꯟꯁꯤꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯒꯥꯔꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯤꯅꯆꯤꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯁꯨ ꯑꯃꯣꯏꯅ ꯀ꯭ꯔꯥꯎꯗ ꯊꯣꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯑꯁꯤ ꯋꯥꯡꯈꯠꯅ ꯃꯔꯝ ꯑꯣꯏꯕꯒ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤꯒꯤ ꯑꯦꯂꯤꯚꯦꯁꯟ ꯁꯦꯝꯃꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯎꯕꯤꯔꯦ ꯁꯣꯔꯣꯛꯀꯤ ꯄꯨꯔꯥ ꯃꯦꯗꯤꯌꯥꯐꯧꯁꯦ ꯑꯁꯤ ꯎꯔꯦ ꯑꯁꯤꯐꯥꯎꯗ ꯅꯨꯡ ꯌꯧꯔꯦ ꯑꯗꯒꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯤꯀꯥꯗꯔ ꯑꯩꯈꯣꯏ ꯕꯥꯂꯦꯁꯣꯔ ꯍꯥꯏꯕ꯭ꯔꯥ ꯕꯥꯂꯦꯁꯣꯔ ꯍꯥꯏꯕ꯭ꯔꯥ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯃꯥꯅ ꯃꯁꯤ ꯃꯥꯒꯤ ꯄꯣꯀ꯭ꯂꯦꯟ ꯇꯧꯔꯒ ꯇꯧꯊꯣꯛꯑꯒ ꯃꯥꯅ ꯑꯁꯤꯒꯤ ꯍꯥꯟꯅ ꯀꯣꯏꯂꯥꯁ ꯔꯣꯗ ꯂꯩꯕꯁꯦ ꯇꯧꯊꯣꯛꯑꯒ ꯃꯥꯅ ꯑꯁꯤꯒꯤꯁꯦ ꯀꯨꯗꯨꯀ꯭ꯔꯥꯛ ꯇꯧꯍꯜꯂꯒ ꯑꯁꯤꯒꯤꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯦ ꯋꯥꯡꯈꯠꯍꯜꯂꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯤꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ FIR ꯑꯃ ꯆꯜꯂꯅꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯃꯁꯤ ꯀꯟꯁꯔꯟ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯧꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔ ꯃꯁꯥꯃꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯂꯤꯁꯇ ꯊꯝꯕꯤꯒꯗꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕ ꯁꯣꯛꯏꯕ ꯑꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯁꯤꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯅ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯃꯣꯏꯒꯤ ꯀꯟꯁꯜ ꯗꯤꯄꯥꯔꯠꯃꯦꯟ ꯂꯧꯒꯗꯕꯅꯤ ꯊꯤꯀꯥꯗꯥꯔ ꯀꯟꯁꯜꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯌꯥꯝ ꯊꯨꯅ ꯃꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣই ꯈꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯑꯩꯈꯣই ꯈꯣꯂꯥꯎꯗ ꯇꯥꯕꯤꯔꯒ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗ ꯕ꯭ꯔꯦꯀꯔꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯗꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯨꯝꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯃꯃꯥꯡꯗ ꯒꯕꯔꯅꯔꯒꯤ ꯃꯃꯥꯡꯗ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯇ꯭ꯔꯥꯐꯤꯛ ꯆꯠꯄ ꯀꯥꯟꯗ ꯈꯤꯇꯪ ꯍꯟꯊꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝꯕ ꯁꯦꯝꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ
अखोई कैजुअलिटी मिसी मिना से हेंकलकनी मरमदी करिगिनो हाय कांदा अखोई की सा इंडियन की इसिंग लेबना मरम कांदा फोगी से असमते वांखतपनिना मरम ओरकांदा अखोई की चथोक कजिन चपसे अखोई फुन मंगा तरा लाभ खितागदी उदबनिना मरम ओरकांदा मदु अथुव मतबी गिबियो हाइबो फमने थमजरी अदुना मसिगी से अखोई की गवर्नमेंटसु रिंग रोडसु यावरबा अदुगा रिंग रोड साबसु यावरबा एमएलएसु अखोइदसु हाइबिगिबा लेरे मसिगी से थोंग सादना ममांगा हाइगिबा लेयेना अदुदु तागदी सिदा पुरा थोंग सारिसेनदी मनुंगदा हिजन एजेंडादा लाइन डिपार्टमेंट पीडब्ल्यूडी का अमसुंग ठेकादार मरक्ता अखोई पैसा लखोनबगी याबगी अखोई मोइदा अदुगुम हिजन एजेंडा लेब्रा हाबदो अखोइना मदुसु मियाम मांगदा अखोइगी गवर्नमेंटना अखोइगी कंसर्न डिपार्टमेंट की अथॉरिटी सिंग असु गवर्नरना मसे ऑनरेबल गवर्नर मसे मियाम मांगदा सिखोपिगदमनी अदु ngasiगी सिरिबा खोलिबा मयाम तौरी सिंगसे मसिगी दायित्व से अखोई पीडब्ल्यूडी की इंजीनियर सिंग अदुगा ठेकादार सिंगसे मसिना ठेकादार दुगदा म्याम फमदु थमजगे